Kaksinga mari Ccpur African swine fever gi case thengnabadagi lengan akanba thabok lakhotkhri. Kaksinga masum Ccpur districta ok sandokpa laina African swine fever ASF casing thengnabaga loinana veterinary and animal husbandry department gi makedigi akanba section tharang sing lakhotkhri. Veterinary and animal husbandry gi joint secretary case has Shida nang si chirol ama thok tuna state asigi tungan tuan mafam khrada African swine fever case thengna bagalo dana laina lesat asigi epicenter lakthok tuna section tharang lakhotna ba khankhri ngasi thokiba notice adura kaksinga sum Ccpur district ki manungsana tuan mafam singda leiba ok loiba mioi singna makoi na loiba ok sing mafam marang khangdana sibigi matangda director veterinary and animal husbandry da report tawrakpadagi sample sing lokhotuna laboratory the test of the African swine fever ASF ni haiba khangmamli maramasina prevention and control of infectious contagious disease in animal act 2009 gi section 6 amasum 20 gi makada ASF confirm torabu oxing farm amasum akoibada laisat asidagi ngak tuknaba akan mathapul okhonaba su khankhri African swine fever confirm torabu ok ki farm singaduri kaksing district moirang themlaikai Kamlangba paring daliba M Barun Kumar gi farm district asima ki kaksing turel wang ward number 1 digi M Ramananda gi farm amasum Ccpur district ki Kangbai village ki Khaimon kauba mi amagi ok ki farm sing asini hariba mafam sing asi lenga na ASF ki epicenter ni hana lakthokre BL Santos na Kuki jo MLA ma CSO singa unakhri BJP की National General Secretary Organization BL Santos amasung BJP की North East in charge Dr. Sambit Patra anina ngasi Ccpur sattuna mafam adugi IDP sing unakhibaga loidana Kuki jo MLA sing amasung CSO sing gi mute sing asu unaduna wari sanakhi adubu kari matana wari sanakhibagi haibadi sapsana khangmamdri BJP की lusingba ani asina ngarang nungthil Imphal thunglabaga Thambal Sanglen hanagi Minister Nongthom Beren yauna BJP की MLA kunga mapanga Close door da mipam pangthokpaga loinana Governor Ajay Kumar Balaga su unakhibani state asigi khongchata leiriba BL Santos amasum Dr. Sambit Patra nina ngasi ayuk pung 9 makhai tabada Ccpur da thungkibaga loinana toibong da hangba relief camp na satuna mafam adu leiriba IDP sing unakhi loinan IDP sing da blanket flux bottle amasum lem yauna sana thanaba polam sing kusinakhi BJP की लुसिंगबानी ना IDP सिंग उना बादुदा प्राइम मिनिस्टर नरेंद्र मोदी ना Ccpur लकलंबा दुदा लुपा करोड़ क्या गिवेबा सको थरंगी प्रोजेक्ट क्या संगारम बगलोइदना कया मन ओरेगुम तमलम खिबनी हैबा वाफम फुंदो लदुना मसिमंगना प्राइम मिनिस्टर ना लमदम सिकी मिया बुकदाय फाव नुंगसिबिगी हैबदु उतलबनी हैना थंकी Democracy da violence ki mafam leiti haibaga loinana BJP ki lusingba singi makeidigi laingana irang asi lusinduna mausa gi punsida hanjin hanana bohonari tha khragi matungdagi lanjena duna leiriba sing makoi makoi gi mayumda ayat appal leitana sangba yabaga loinana masa musu singbu mana pamba school singda mausa gum mahi tamba phanglagani haibagi thajaba su pikhi relief camp adudagi halaklaba matung BJP gi lusingba ani asina DC Bangalore Kuki Zawmi CSO sing amadi Kuki MLA sing unaduna hiram kyara wari sanakhi adubu unakhi baduda wari kari wari sanakhi bagi haibadi sapsana khamngamdri amaramda BJP gi lusingba ani asina Senapati desu satuna Nagagi CSO sing gi lusingba sing yauna miyoi kya unakhre Amzu amasum EGM na condemn tarakli Naharol gi thaudang pauksi gi editor Khoiram Loya lakpabu mantri bu khimanak khulai paiba sakhangdaba miyoi khrana phana bo honaram lehaba thaudok All Manipur Working Journalists Union Amzu amasum Editors Guilds Manipur EGM na akan mamong na condemn tarakli Amzu amasum EGM na puna thadorakpa chirolamar editor Loya lakpada sa tharakli bu thawong sima freedom of press ki mayuk oibaga loinana journalist singi safety amadi security da singnarakpani asiguma thawong asi democratic society amana yapam thokti amadi ngakpi phamlaiti hari thawdu asigi matana Manipur police amasu mari lenaba authority na chapsana thigatuna chenaba sing phaduna logweba pifam thokpa serak phangadabani kanaguma amatana journalist amadi media house pu makoi gi khulai oina sijinanaba honaba tawroidabani ing tappa khunai ama purakpada freedom of press pu ikai khunaba sangi heba wafam thamlakpa ga loinana akiba leitana mathau dori pe media gi profession da leiriba singi dama amzu EGM na matam pumuda lepkani hane sufungdorakli Manipur High Court na takiba order amagi matungina ZEO Ccpur Zangkho Haw Hawkip amasum ZEO Kangpokpi Litineng
Singsit anibu mokoi hanagi thabak hanjin hananaba Kuki student organization KSO na governor taksilakli KSO gi maikei gi governor sirol ama piduna ZEO ani asi kumza English singani ga kunga mari gi January taraga ni su lenga thabak gi suspend tokibani adubo High Court of Manipur na mokoi gi suspension order adu kakhrabana mokoi anibu athuba matamda masa masa gi mafamda hanjin hangadabani hainasu governor da taksinki KSO gi maikei gi thamkibada Manipur High Court na takibu order mana officer ani asu thabak gi suspend tawna buthokibu order adu kakpaga loina mokoi bu suspend tawkiba numit ki paraga numit maudrani ki manung masa masa gi thabak wafamda hanjin hanana basu khangan khiyari Sangkai village ki khunja sing amasum bike ta group oina lakpa naha sing ong khana khrik Ukhrul district ki Hilitan police station ki manung chanba Sangkai village ta Kuki khul ngarang numidang pung 3:30 tabada Ukhul town digi bike ta lak bike ta group oina halakpa naha kharaga Sangkai gi khunja sing ani ki marak ong khana badagi asu apan yakhri bike khara so ama ata thokre dubo Hilitan police yaunaraba matung irang adu tumina losinkhri Presta phama pau gi matung ina thaudo oduda makong soktuna Jenims ta layeng liba uruptagi Altaf Hussein koba Meitei Pangal naha mana phongdorapagi matung ina ngarang ayupung mapalom tabada makoi miyoi 33 bike 13 ta Imphal dagi Urkhul gi Mawa kep geng musaki mafam adura saksaraba matung halakpagi lambi makoi bike kharhana Sangkai khul manak Litan area da numidang pung 3:30 tabari yoraki mafam duna khamlaka tungda lakhawbasing ga punna hananaba bike ngahak ngai duna lekhi matam adura khunja khara tholok makoi gi masak maming hangbaga loina kadai da kari gi satlubano kadai da gi lakpano haibong pahong toraki matam adura makoi Meitei Pangal Manipuri Muslim ngaktani Imphal da gi lakpani haina masak takhi adubo minute khara gi matungda loud speaker season aduna makoi gi lol kari gu makhara hai khraba matung miam tholaktuna makoi da nung thajilakpa amadi chain attack to bahoraki khara ama mafam aduragi nantholaga sen khraga miyoi mapana khunja sing aduna pharaba matung Litan police sinakhi thaudo adura mak masa yauna makoi gi marakta asu apan yawbaga loinana bike khara so ama ata thokhena phudokli amaromda Sangkai gi khunja sing phudorapagi matung inadi group oina bike ta lakpa na khrana Sangkai khulda khamlaga law khongduna langbaga loinana mobile phone eikhoi Haojik Kuki khul amada Leiri haina pongna ngang sakpagi thabak kya sathaki madura khunja khara makoi gi manak changsinduna makoi law khong libadu toknaba amadi wa kana ngang libadu nem thanaba khangaluba nakal ani gi marakta awai khong hak tongki nakal ani gi marakta marai tongnarakpadi gi khunja sing loud speaker da khangan badi gi thoknaraktuna nakal ani gi marakta khuthokna bahorki bike tongba amadi mafam adu gi senki tongda village authority singna khamjalaba matungda amu hanna asiguma tawdana bahairaga khankina bakhanki khulgi halsingi maikei digi matungda khulasi khunja singmu ikai khumna bunaba madi discipline lena sana bakhanki aikhoina nakhoi kanano madi kadai digi lakpano haina khangwagi mathau tadi tawdabu Kuki khulasi lanma matam ikai khumna badi utkadabani haina khanki heri hogzumaki oina wapam asigi matana Kuki CSO singi maikei digi kariguma mata phongdokpa leitri Kuki sing ngarang Urkhul Litana Meitei Pangal sing furuk gi meyokta MMWO na kan mo kan nem torkli